ꯍꯥꯏꯕꯗꯤ ꯃꯆꯥ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯕꯅ ꯑꯗꯨꯒ ꯚ꯭ꯌꯨꯁꯤꯁꯨ 2K 3K 4K ꯒꯨꯝꯕ ꯀꯥꯔꯛꯄꯅꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯏꯕ ꯔꯦꯚꯤꯅ꯭ꯌꯨꯁꯤꯗꯤ ꯂꯥꯛ 2 ꯃꯅꯥꯛꯇ ꯚ꯭ꯌꯨ ꯆꯠꯄꯒꯤ ꯂꯥꯛꯏꯕ ꯁꯦꯟꯁꯦ ꯗꯗꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯦ ꯈꯜꯂꯦꯕ ꯗꯥꯁꯨꯔꯤꯟꯒꯤ ꯏꯇꯩꯃ ꯑꯣꯏꯕꯤꯔꯕ ꯃꯥꯅꯦ Hello guys, welcome back to my channel. Empathy Now की channel को यंग मैम को Empathy Now ना तनाम नोक्चरी अइना नहान हापसागिबा वीडियो ngarang nan hapkibado adugi views te 200 ke manakta laibako adu dadabu मैम na nuksibagi aduduna video se मैम na adugi matuk yengmani habase dadadu so kyam nuksi habadi makhangjare aduga aduna lakh ani manakta lakpagi damakna aina su madu video duge lakpa revenue se ai dadagi astida natraga dadagi sorakta habadi adudo ai adugi revenue duna ai popang oina kathoke khalle adugi sen no dadagi oina ai habadi mating to wok amjaba je pangjaba se myam bidam kani mayam so dadabu kyam asuki mating nuksi habadi khangi video ra chaliba views to aduduna takoni myam na kyam nuksi habadi aduna tradi ko ai di revenue se ai gi video se yam view li ibako habadi masa youtuber mo oibana aduga views siju 2K 3K 4K ꯒꯨꯝꯕ ꯀꯥꯔꯛꯄꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩ ꯔꯦꯚꯤꯅ꯭ꯌꯨ ꯌꯥꯝ ꯋꯥꯅ ꯐꯪꯉꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯁꯦ ꯑꯝꯇ ꯑꯣꯏꯗꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯏꯕ ꯔꯦꯚꯤꯅ꯭ꯌꯨꯁꯤꯗꯤ ꯂꯥꯛ 2 ꯃꯅꯥꯛꯇ ꯚ꯭ꯌꯨ ꯆꯠꯄꯒꯤ ꯂꯥꯛꯏꯕ ꯁꯦꯟꯁꯦ ꯑꯩ ꯗꯗꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯦ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯊꯥꯖꯅꯕ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯃꯆꯥ ꯑꯃ ꯍꯥꯞꯄꯛꯇꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯀꯌꯥꯝ ꯐꯪꯉꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯩꯒꯤ ꯑꯅꯤꯃꯨꯛ ꯈꯛꯇ ꯌꯥꯎꯔꯤꯕ ꯑꯗꯨꯗꯒꯤ ꯀꯌꯥꯝ ꯐꯪꯉꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯌꯥꯝ ꯑꯩꯁꯦ ꯄꯨꯛꯅꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯉꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯇꯥꯛꯀꯦꯅ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯦ ꯍꯥꯞꯆꯔꯛꯀꯦ ꯇꯧꯕꯅꯦꯀꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ सिदा लेरे मैम आइगी स्क्रीनशॉट मैम द प्रूफ ओइनबा आइना दम हप्साबनी नुसीदना अदो मैम सिदा उबिरिसिनी ngarang nahan dadagi aina nungai taw phongdok poina hapsagi video dagi lagiba dollar se dollar 21 ga 90 something tare point ko aduga atai video sing de yeng biro myam lupa ama phau pha de dollar ama haije 80 rupees manak ni bako adu dollar ama se myam video mom dei phau ai phang di bako aduna myam dum hapta biramani ko ai video dagi sen kyam phangi phangti ne aduna kaim phangba natte ayam thina macha youtuber ni adubu dadagi de lakpa sen je masi huji tu phangdoi natte adubu aina masi gi sen asimak ni khallaga aina iteima koida dadagi asti da natraga akogi sorata tengbang oinaba aina help tawjabani haiba tare ko myam aduna ai iteimagi number si awana ge thiraga puthoe ko aina yam wana puthoe iteimga sanaba je myam proof oina ko matem dang privacy one thamge ai iteimaga wai sanane plus dasuren gi dadaga jo wai sanane ko phonare ko aduga dadagi dada se yam phai iteimasu yam phai aduga nongsu yam nungaite adugo aina so aigi wai do haijare aduga samana hayakada mo jo harau yabire aduduna ai gp number do mona pire adu ai wai sanaba mate ka myam da proof ki matang oina bai matem dang ta halak ke myam da adu matang myam tamines hello hello Dasurin gi iteyma oibiraba mane iteyma kana ai asam dagi ne akoigi nanaw se khangge khangbiba iteyma khangge khong nama yot ki yawo khangge nang khojen da dum khangge aina iteyma kai tawbirabino ai dum kan thok ni anga gai ki phaijom phoi ka hayeng asti lina ba फिरों सावन की तो छोगे तो रंबने देवा ननाव ना फोन तो चले इसे आई दादागी सोरात की ने ननाव ना कहीं तंग पंगे रखे हैं आई जो हफ्ते की है ना फोन तो चले इन्हें स्कांडी बको हाथे जो कन्बगम तो कोई नहीं नुगे मते मया मलावे हिंदो कोई नहीं है दुगा तोरी बस कहीं नु खंडी इतना कहीं खंडी का नौसी दिया कोई की लाइफ तो लोग तब मनी है ना खंड बरतना ते मना हो जाए इतने मसौदा का सुनिया याद है कि ना आगे पुसी सिंजन तमाम दफेरा लोई फेरा आई मैम ना जो मतिंग मैम तो बिदना माबो कन्ना बायना थमो शेंग कन्ते तो पिरो पने दो वो मागे लाइफ तो सुनथो तंबा हाय दो हो हाय के दो कई हाय दो ते ना दो खंदे इतने मायदी लागा उन्हें कने ना याम हराव रहेगी तो माने पाउता रही जगह तो अमुक से पता से उन्हें फंक्शन होते कोई ना
ꯍꯣꯏ ꯍꯣꯏ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯑꯗꯨꯒ ꯄꯥꯎꯁꯦ ꯃꯔꯤ ꯃꯈꯣꯡꯁꯨ ꯁꯦꯡꯅ ꯍꯦꯛ ꯈꯪꯗꯦ ꯅꯝꯕꯔꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯐꯪꯖꯔꯛꯏꯅꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯖꯤ ꯒꯨꯒꯜ ꯄꯦ ꯅꯝꯕꯔꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯑꯝꯇ ꯍꯪꯉꯛꯀꯦꯀꯣ ꯏꯕꯨꯡꯉꯣ ꯍꯪꯕꯤꯔꯛꯑꯣ ꯏꯇꯩꯃ ꯍꯜꯂꯣ ꯍꯦꯜꯂꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯒꯨꯒꯜ ꯄꯦ ꯅꯝꯕꯔ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯌꯥꯔꯦ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯗ ꯑꯩꯒꯤ ꯗꯥꯁꯣꯏꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯁꯣꯔꯥꯠꯇ ꯀꯩꯅꯣꯝꯇꯪ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯖꯅꯤꯡꯕꯀꯣ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯏꯇꯩꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯀꯔꯤꯝ ꯈꯟꯕꯤꯒꯅꯣꯅ ꯍꯥꯏꯒꯦ ꯇꯧꯔꯣ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯑꯩ ꯑꯁꯥꯝ ꯁꯤꯕꯁꯥꯒꯔꯗꯒꯤꯅꯦꯕꯀꯣ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯏꯗꯤ ꯏꯇꯩꯃꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩ ꯇꯧꯖꯔꯛꯑꯒꯦꯅꯀꯣ ꯍꯣꯏ ꯔꯤꯝꯁꯇꯒ ꯂꯥꯛꯄꯤꯔꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏ ꯈꯣꯡ ꯅꯥꯝꯃ ꯌꯣꯠꯀꯤ ꯌꯥꯎꯕꯗꯣ ꯈꯪꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯑꯩꯈꯣꯏꯅ ꯍꯪꯕꯗꯣ ꯑꯥ ꯑꯩꯈꯣꯏ ꯈꯪꯖꯩꯗ ꯃꯌꯥꯝ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯈꯪꯕꯤꯔꯕꯅꯤꯗꯤ ꯌꯥꯝ ꯑꯣꯖꯥꯗꯤ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯈꯪꯕꯤꯔꯝꯕꯁꯦ ꯑꯗꯣ ꯑꯩ ꯏꯁꯥꯒꯤꯅꯤ ꯃꯌꯥꯝꯕꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯌꯥꯝꯕꯅꯤ ꯗꯥꯁꯣꯏꯟꯒꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯗꯥ ꯅꯝꯕꯔꯁꯨ ꯁꯦꯚ ꯇꯧꯁꯤꯟ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯑꯗꯨꯒ ꯑꯩ ꯀꯥꯏꯗꯦ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯀꯥꯟꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛꯑꯒ ꯂꯥꯛꯀꯦ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯖꯩ ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯖꯤꯄꯦ ꯇꯧꯔꯛꯑꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯣꯏ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯊꯝꯃꯒꯦ ꯗꯗꯥ ꯍꯣꯏ ꯁꯤꯅꯤ ꯃꯌꯥꯝ ꯑꯉꯝꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯗꯣ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯤꯔꯛꯄ ꯌꯦꯡꯕꯒꯤꯁꯨ ꯑꯩ ꯔꯦꯚꯤꯅ꯭ꯌꯨ ꯑꯗꯣ ꯐꯪꯖꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛꯀ ꯃꯇꯦꯡ ꯇꯧꯕ ꯉꯝꯖꯕꯅꯤ ꯑꯩ ꯑꯗꯨ ꯃꯌꯥꯝꯗꯤ ꯈꯜꯂꯝꯒꯅꯤ ꯍꯧꯖꯤक ꯑꯗꯨ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯗꯣ ꯚ꯭ꯌꯨꯁ ꯀꯥꯔꯕꯅꯤꯅ ꯑꯩꯅ ꯍꯔꯥꯎꯔꯝꯒꯅꯤ ꯁꯦꯟ ꯇꯥꯡꯒꯅꯤ ꯑꯗꯨꯃ ꯀꯔꯤꯝ ꯈꯟꯕꯤꯒꯅꯣ ꯑꯗꯨꯒꯤ ꯂꯥꯛꯄ ꯔꯦꯚꯤꯅ꯭ꯌꯨꯗꯣ ꯑꯩꯅ ꯗꯗꯥꯒꯤ ꯍꯥꯏꯕꯗꯤ ꯑꯁꯇꯤꯒ ꯁꯣꯔꯥꯠꯀꯗ ꯑꯩꯅ ꯍꯩꯔꯨꯛꯇ ꯑꯣꯏꯁꯨ ꯂꯩꯕ ꯉꯝꯖꯗꯣꯏꯁꯦ ꯁꯤꯗ ꯂꯩꯇ꯭ꯔꯁꯨꯀꯣ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯨꯅ ꯑꯩ ꯃꯁꯤꯃꯛ ꯑꯣꯏꯁꯨ ꯇꯧ ꯉꯝꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯆꯥ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯩꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯇꯅ ꯇꯧꯕ ꯉꯝꯗꯦ ꯀꯥꯏꯅꯀꯣ ꯇꯧꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯇꯨꯡꯗ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯒꯤꯐꯥꯎ ꯐꯤꯕꯝ ꯆꯥꯗꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯐꯤꯕꯝ ꯆꯥꯗ꯭ꯔꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯗꯗꯥꯒꯤꯗꯃꯛꯇꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯍꯔꯥꯎꯕꯁꯤꯗꯤ ꯃꯌꯥꯝ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯏꯇꯩꯃꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯇꯩꯃ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯁꯤ ꯃꯇꯥꯡ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯏꯇꯩꯃꯒ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯁꯣꯔꯥꯠꯀꯨꯝꯕ ꯑꯗꯨꯒ ꯑꯁꯇꯤꯒꯨꯝꯕꯗ ꯇꯥꯟꯅꯕꯤꯔꯒ ꯏꯆꯤꯟ ꯏꯅꯥꯎꯗꯧꯅ ꯑꯩꯈꯣꯏ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯃꯁꯤ ꯃꯇꯥꯡ ꯍꯥꯏꯅꯤꯡꯉꯤ ꯅꯨꯡꯁꯤꯅꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯤꯡꯂꯤ ꯃꯈꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯇꯥꯡ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯩꯁꯦ ꯖꯤꯔꯤꯗꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯌꯥꯝ ꯂꯥꯜꯂꯦ ꯖꯤꯔꯤ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯈꯔ ꯑꯃꯅ ꯈꯪꯕꯤꯔꯝꯗꯕ ꯌꯥꯎꯒꯅꯤꯀꯣ ꯖꯤꯔꯤ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯅꯤ ꯖꯤꯔꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯁꯤꯜꯆꯔ ꯍꯥꯏꯕꯁꯤꯅ ꯑꯁꯥꯝꯅꯤꯀꯣ ꯑꯗꯨꯒ ꯁꯤꯜꯆꯔꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗꯤ ꯁꯤꯕꯁꯥꯒꯔꯅꯤ ꯄ꯭ꯔꯣꯄꯔ ꯑꯁꯥꯝ ꯃꯅꯨꯡꯗꯅꯤꯀꯣ ꯁꯤꯜꯆꯔꯁꯤꯅ ꯈꯔ ꯕꯣꯔꯗꯔ ꯑꯣꯏꯈ꯭ꯔꯦꯕ ꯖꯤꯔꯤꯒꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯥꯛꯇ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔ ꯐꯥꯎꯗ ꯑꯩꯈꯣꯏ ꯁꯤꯗꯩꯅ ꯀꯤꯂꯣꯃꯤꯇꯔ 100-150 ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯃꯨꯛꯀ ꯁꯤꯜꯆꯔ ꯐꯥꯎ ꯍꯥꯏꯕꯗ ꯀꯤꯂꯣꯃꯤꯇꯔ 700 ꯃꯅꯥꯛ ꯇꯥꯅꯤꯕ ꯑꯗꯨꯅ ꯌꯥꯝ ꯂꯥꯞꯄꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯁꯥꯝꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯤ ꯁꯤꯕꯁꯥꯒꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯧꯋꯦ ꯑꯗꯨ ꯈꯔ ꯑꯃꯅ ꯖꯤꯔꯤꯒꯤ ꯈꯟꯕꯤꯕꯗꯣ ꯑꯩꯕꯨ ꯑꯗꯨ ꯂꯥꯜꯂꯦ ꯑꯩ ꯖꯤꯔꯤꯗꯒꯤ ꯅꯠꯇꯦ ꯖꯤꯔꯤꯗꯤ ꯃꯅꯤꯄꯨꯔꯅꯤ ꯁꯤꯜꯆꯔꯗꯒꯤꯁꯨ ꯅꯠꯇꯦ ꯑꯩ ꯑꯁꯥꯝ ꯁꯤꯕꯁꯥꯒꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯧꯋꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯗꯒꯤꯅꯤ ꯄꯨꯇꯤꯅꯥꯎꯁꯦ ꯃꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯐꯪꯕ ꯔꯦꯚꯤꯅ꯭ꯌꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯗꯗꯥꯒꯤ ꯑꯩꯅ ꯇꯧꯕ ꯉꯝꯖꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯈꯪꯍꯟꯕꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯌꯥꯝꯅ ꯆꯪꯕꯤꯔꯒ ꯌꯦꯡꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯕ ꯃꯌꯥꯝ ꯌꯥꯎꯕꯤꯀꯣ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯗꯨꯒ
ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤꯁꯨ ꯍꯦꯟꯅ ꯑꯩꯅ ꯍꯔꯥꯎꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄꯨꯇꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯗꯤ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯅꯣꯠ ꯑꯣꯟꯂꯤ ꯃꯩꯇꯩ ꯌꯨꯇ꯭ꯌꯨꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯎꯗꯦ ꯌꯥꯝ ꯋꯥꯠꯂꯦ ꯏꯟꯗꯤꯌꯥꯗ ꯐꯥꯎ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯃꯌꯥꯝ ꯑꯃ ꯉꯥꯡꯖꯕꯅꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯐꯥꯎ ꯂꯩꯇꯦ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯑꯦꯝꯄꯨꯇꯤ ꯄꯦꯁꯦꯟ ꯍꯥꯏꯕꯗꯤ ꯈꯣꯡ ꯈꯨꯠ ꯀꯛꯈ꯭ꯔꯒ ꯑꯗꯨꯒ ꯌꯣꯠꯀꯤ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯆꯪꯉꯛꯑꯒ ꯃꯌꯥꯝꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯌꯥꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ